ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯔꯝꯗ ꯌꯨꯝ ꯁꯥꯔꯨꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯇꯔꯨꯛ ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯁꯤꯗꯤ ꯀꯗꯣꯝꯗꯒꯤ ꯏꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯗꯨꯅ ꯆꯣꯠ ꯆꯣꯠ ꯂꯥꯎꯔꯤꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯝꯃꯤ ꯑꯁꯨꯝꯅ ꯊꯝꯂꯒ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯝꯂꯒ ꯆꯠꯈꯤꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯕꯗꯨꯗ ꯃꯣꯍꯣꯟꯅ ꯁꯥꯍꯨꯝ ꯑꯃꯗꯤ ꯂꯥꯛꯏꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯍꯤꯡꯈꯣꯜꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯅ ꯑꯁꯨꯝ ꯆꯠꯂꯝꯂꯕ ꯃꯇꯨꯡꯗ ꯃꯣꯍꯣꯟꯗꯣ ꯌꯨꯝꯂꯣꯝꯗ ꯍꯥꯏꯕꯗꯤ ꯔꯕꯤꯒꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯑꯣꯖꯥ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯕꯣ ꯃꯤ ꯂꯩꯅꯕ ꯌꯥꯗꯕ ꯍꯤꯡꯈꯣꯜꯂꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯣꯍꯣꯟꯅ ꯑꯗꯨꯒꯨꯝꯕꯒꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦꯗ ꯑꯗꯨꯛ ꯂꯥꯏꯔꯝ ꯈꯔ ꯁꯣꯛꯂꯨꯕꯒꯤ ꯇꯧꯕꯒꯤ ꯋꯥꯅꯤ ꯍꯤꯡꯈꯣꯜꯒꯤ ꯋꯥꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯖꯥꯠꯅꯤ ꯔꯕꯤꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯔꯕꯤꯗꯣ ꯍꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯀꯩꯗꯧꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯊꯦꯡꯉꯤꯗ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯌꯦꯡꯁꯤꯜꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ ꯑꯣꯖꯥ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯕꯒꯦ ꯍꯦꯛꯇ ꯑꯃ ꯍꯥꯏꯕꯤꯔꯛꯎ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯂꯩꯍꯧꯅꯕ ꯌꯥꯔꯅꯤꯗ ꯉꯁꯤꯒꯤꯗꯤ ꯅꯪ ꯂꯩꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤꯅ ꯁꯨꯔꯒꯅꯤ ꯑꯗꯨꯗꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯂꯥꯇꯣꯟ ꯑꯃꯗ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯍꯥꯞꯂꯤ ꯑꯁꯨꯝꯅ ꯔꯕꯤꯅ ꯂꯩꯔꯛꯂꯤꯕ ꯍꯩ ꯔꯥ ꯑꯃꯗꯤ ꯂꯩ ꯑꯃꯗꯤ ꯂꯐꯣꯏꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯦꯟꯗꯨꯅ ꯊꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯡꯀꯣꯛꯇ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯟꯗꯣꯛꯇꯨꯅ ꯂꯥꯏ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯂꯤ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯗ ꯃꯣꯍꯣꯟꯅ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯉꯁꯥꯏ ꯀꯥꯎꯗꯅ ꯍꯥꯏꯍꯧꯗ꯭ꯔꯦꯅꯦ ꯀꯦꯟꯗꯜ ꯈꯔ ꯆꯪꯒꯅꯤ ꯅꯪꯕꯨ ꯀꯦꯟꯗꯜ ꯈꯔ ꯂꯩꯔꯨꯒꯦꯔꯣ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯀꯦꯟꯗꯜꯗꯤ ꯑꯩꯈꯣꯏꯗ ꯈꯔ ꯂꯩꯔꯤ ꯑꯣꯖꯥ ꯄꯦꯀꯦꯠ ꯑꯝꯇ ꯀꯥꯏꯗꯕ ꯁꯤ ꯌꯥꯒꯗ꯭ꯔꯣ ꯌꯥꯏ ꯀꯔꯥꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯦꯟꯗꯜꯁꯤꯡ ꯑꯗꯣ ꯂꯧꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯀꯦꯟꯗꯜ ꯙꯨꯞ ꯑꯃꯗꯤ ꯃꯩꯈꯦꯠꯅꯆꯤꯡꯕꯁꯤꯡ ꯑꯗꯣ ꯄꯨꯜꯂꯞ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯌꯥꯡꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯔꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯔꯕꯤ ꯂꯥꯇꯦꯟ ꯑꯃꯇꯪ ꯄꯥꯏꯔꯛꯎ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯃꯄꯥꯜꯗ ꯑꯃꯠꯇ ꯊꯣꯛꯂꯛꯄ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯏꯃꯨꯡ ꯆꯪꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯀꯧꯔꯛꯂꯕꯁꯨ ꯊꯣꯛꯂꯛꯄ ꯌꯥꯗꯦꯀꯣ ꯑꯗꯨꯝꯅ ꯃꯣꯍꯣꯟꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯔꯕꯤ ꯑꯃꯗꯤ ꯃꯣꯍꯣꯟ ꯄꯔꯞ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯇꯝꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯑꯗꯨ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯂꯥꯇꯣꯟ ꯑꯃ ꯊꯥꯔꯤ ꯑꯗꯨꯒ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯏꯕꯨꯡꯉꯣ ꯔꯕꯤ ꯅꯪꯒꯤ ꯅꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯕ ꯇꯧꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯁꯥꯁꯦ ꯇꯌꯥꯡ ꯇꯁꯣꯏꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯕ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯀꯅꯤ ꯃꯗꯨ ꯅꯍꯥꯛ ꯈꯥꯝꯖꯤꯟꯒꯗꯕꯅꯤꯀꯣ ꯐꯔꯦ ꯑꯩ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯣꯍꯣꯟꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯔꯕꯤꯒꯤ ꯃꯁꯥꯗ ꯑꯏꯪꯕ ꯌꯥꯝꯅ ꯅꯨꯡꯉꯣꯟꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯃꯉꯣꯟꯗ ꯐꯨꯔꯔꯤ ꯔꯕꯤꯒꯤ ꯃꯁꯥꯗꯣ ꯀꯥꯂꯦꯟ ꯊꯥꯒꯤ ꯁꯥꯔꯕ ꯃꯩꯁꯥꯗ ꯈꯔ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯒꯤ ꯏꯪꯊꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯤꯔꯕ ꯄꯥꯠ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯣꯏꯔꯣꯏ ꯍꯧꯔꯤꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯂꯒ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯅ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡꯗ ꯌꯩꯕꯗ ꯉꯪꯒ꯭ꯔꯥꯟꯅꯕ ꯃꯆꯨ ꯀꯥꯞꯊꯣꯔꯛꯄ ꯃꯉꯥꯟꯅ ꯃꯃꯥꯏꯗ ꯐꯨꯕ ꯑꯃꯗꯤ ꯅꯨꯡꯁꯤꯠꯅ ꯃꯉꯣꯟꯗ ꯂꯤꯔꯤ ꯍꯨꯝꯂꯛꯄꯒꯤ ꯅꯨꯡꯉꯣꯟꯕ ꯑꯗꯨꯃꯛ ꯃꯁꯥꯗ ꯐꯥꯎꯔꯨꯔꯦ ꯃꯃꯤꯠ ꯃꯅꯥ ꯆꯤꯖꯠ ꯎꯏꯁꯤꯟꯗꯨꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯇꯔꯥꯡ ꯇꯁꯣꯏꯔꯤ
ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯈꯪꯂꯗꯨꯅ ꯔꯕꯤꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯨꯀꯣ ꯔꯕꯤ ꯍꯥꯏꯗꯨꯅ ꯃꯣꯍꯣꯟꯗꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯟꯕ ꯂꯦꯞꯇꯦ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯩꯋꯥ ꯁꯣꯟꯅ ꯁꯣꯟꯅ ꯈꯥꯏꯗꯠꯄ ꯀꯛꯊꯠꯄ ꯑꯃꯗꯤ ꯂꯝꯕꯤ ꯌꯥꯠꯄꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯔꯤ ꯔꯕꯤꯗꯤ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯣ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯇꯧꯔꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄꯒꯨꯝꯅ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯔꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯏꯪꯅ ꯃꯤꯌꯦꯡꯂꯕ ꯁꯥꯁꯨ ꯁꯥꯗꯕ ꯏꯪꯁꯨ ꯏꯪꯗꯕ ꯖꯒꯥ ꯑꯃꯗ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯕ ꯖꯒꯥ ꯑꯃꯗ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯗꯨꯅ ꯆꯠꯄꯒꯨꯝ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯗꯣ ꯃꯈꯣꯡ ꯈꯔ ꯈꯔ ꯊꯥꯡꯕ ꯍꯧꯔꯛꯂꯤ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯣꯍꯣꯟꯅ ꯔꯕꯤꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏ ꯈꯨꯖꯨꯂꯈꯥꯝ ꯑꯃꯗꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯁꯨꯅ ꯌꯥꯎꯔꯕ ꯃꯌꯣꯝ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯃꯣꯍꯣꯟꯅ ꯔꯕꯤꯒꯤ ꯃꯅꯪꯒꯟꯗ ꯑꯃꯨꯛꯇꯪ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯀꯟꯊꯔꯛꯏ ꯑꯗꯨꯝꯅ ꯀꯟꯊꯔꯛꯄꯗ ꯔꯕꯤꯒꯤ ꯃꯁꯥ ꯑꯗꯣ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯂꯩꯔꯝꯕꯗꯒꯤ ꯋꯥꯈꯜ ꯂꯥꯛꯂꯕꯒꯨꯝ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯃꯤ ꯄꯥꯡꯊꯣꯔꯛꯏ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯦꯞꯂꯒ ꯂꯩ ꯃꯣꯍꯣꯟꯅ ꯅꯪ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯏꯟꯗꯦꯀꯣ ꯍꯥꯏꯗꯨꯅ ꯁꯥꯎꯔꯝꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯃꯈꯥ ꯆꯠꯊꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯍꯣꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯣ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯖꯒꯥ ꯑꯗꯨꯒꯤꯗꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯔꯕꯤꯕꯨ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯆꯨꯊꯦꯛ ꯑꯃꯗ ꯑꯃꯨꯛ ꯄꯨꯕ ꯂꯥꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯥꯔꯣꯝꯒ ꯅꯣꯡꯄꯣꯛꯀ ꯇꯥꯏꯅꯕꯒꯤ ꯆꯨꯊꯦꯛ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯔꯕꯤꯗ ꯍꯥꯏꯔꯤ ꯍꯟꯇꯛꯃꯨꯛꯀꯤ ꯑꯁꯤꯅ ꯅꯉꯣꯟꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯎꯔꯛꯀꯅꯤ ꯑꯗꯨꯒ ꯇꯥꯕꯗ ꯍꯪꯒꯣꯏꯔꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀꯤꯕ ꯈꯣꯟꯖꯦꯜꯁꯤꯡꯁꯨ ꯇꯥꯔꯛꯀꯅꯤ ꯃꯗꯣ ꯅꯍꯥꯛꯅ ꯈꯪꯖꯤꯟꯒꯗꯕꯅꯤ ꯐꯨꯒꯠꯇꯨꯅ ꯆꯦꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯪ ꯑꯗꯨꯃ ꯆꯦꯜꯂꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯗꯒꯤ ꯑꯩ ꯂꯣꯏꯅꯃꯛ ꯁꯤꯒꯗꯧꯔꯤꯕꯅꯤꯀꯣ ꯚꯥꯞ ꯇꯥꯔꯕꯔꯥ ꯔꯕꯤꯅ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯔꯤ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯣꯍꯣꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯍꯧꯔꯛꯏ ꯑꯗꯨꯝ ꯇꯧꯔꯛꯄꯗꯨꯗ ꯔꯕꯤꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯉꯪꯂꯒ ꯁꯥꯎꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯔꯕꯤꯅ ꯀꯔꯤꯅꯣꯅꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯨ ꯀꯔꯣꯝꯗꯒꯤꯅꯣꯅꯦ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯅꯥꯛꯀꯤ ꯄꯨꯡꯊꯣꯜ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯣꯡꯗ ꯀꯅꯥꯅꯣ ꯑꯃ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯔꯕꯤꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯔꯕꯤꯅ ꯈꯜꯂꯨꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯉꯁꯥꯏ ꯑꯃꯥꯏꯕ ꯃꯣꯍꯣꯟ ꯀꯧꯃꯤꯟꯅꯔꯨꯕꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯄꯨꯡꯊꯣꯜ ꯃꯈꯣꯡꯗ ꯐꯝꯂꯒ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯈꯨꯠ ꯈꯠꯂꯒ ꯀꯧꯔꯛꯂꯦ ꯔꯕꯤ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯖꯥꯠꯅꯣ ꯀꯟꯗꯥꯁꯤꯗ ꯑꯩ ꯀꯧꯔꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯍꯥꯏꯗꯨꯅ ꯈꯧꯗꯦꯡꯂꯛꯄꯗ ꯔꯕꯤ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯔꯕꯤꯒꯤ ꯃꯈꯣꯡ ꯑꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯖꯔ 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 ꯄꯨꯊꯔꯛꯂꯤ ꯑꯗꯨꯝꯅ ꯄꯨꯊꯔꯛꯄꯗꯨꯗ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯈꯨꯔꯨ ꯐꯥꯎꯕ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯄꯨꯊꯔꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯔꯨꯕꯗ ꯔꯕꯤꯗꯣ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯆꯤꯡꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯣꯍꯣꯟꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯔꯕꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤꯡ ꯑꯃꯠꯇ ꯅꯪꯅ ꯏꯟꯗꯦ ꯅꯪꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯑꯩ ꯉꯝꯂꯔꯣꯏ ꯑꯩ ꯌꯨꯝꯗ ꯍꯜꯂꯧꯔꯒꯦ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯣꯛꯂꯒꯅꯤ ꯍꯥꯏꯔꯛꯄꯗ ꯔꯕꯤꯅ ꯑꯣꯖꯥ ꯑꯩꯒꯤ ꯈꯣꯡ ꯄꯨꯊꯔꯤꯕꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯍꯣꯟꯅ ꯀꯗꯥꯏꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯔꯕꯤꯁꯨ ꯑꯃꯥꯏꯕ ꯃꯣꯍꯣꯟꯗ ꯌꯦꯡꯂꯨꯔꯒ ꯃꯈꯣꯡꯗ ꯑꯃꯨꯛ ꯌꯦꯡꯊꯔꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯔꯕꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯣꯍꯣꯟꯅ ꯍꯟꯇꯛꯃꯨꯛꯀ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯁꯣꯏꯅꯕ ꯇꯧꯔꯛꯂꯕꯗꯤ ꯑꯩꯗꯤ ꯅꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯣꯍꯣꯟꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯍꯨꯝ ꯑꯃꯅ ꯏꯇꯠ ꯇꯠꯇꯅ ꯐꯨꯖꯤꯜꯂꯛꯂꯤ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯇꯧꯕ ꯑꯁꯥꯕ ꯃꯅꯤꯟ ꯃꯥꯟꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯐꯨꯕ ꯈꯨꯗꯤꯡ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯁꯣꯔ ꯏꯐꯨꯟ ꯐꯨꯟꯀꯠꯂꯤ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯣ ꯀꯔꯤꯅꯣ ꯑꯃꯗ ꯏꯄꯟ ꯄꯟꯁꯤꯟꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯣ ꯍꯣꯗ꯭ꯔꯣꯡ ꯍꯣꯕ ꯍꯥꯏꯕꯗꯤ ꯃꯁꯥꯗ ꯏꯀꯥꯟ ꯀꯥꯟꯅꯗꯕ ꯑꯗꯨꯝ ꯇꯣꯡꯖꯩ ꯃꯔꯤꯟꯗ ꯅꯨꯡꯁꯤꯠ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯗꯨꯅ ꯂꯩꯕꯒꯨꯝ ꯃꯁꯥꯗꯣ ꯄꯪꯋꯥꯗ ꯋꯥꯔꯤ ꯍꯨꯃꯥꯡ ꯅꯄꯤ ꯀꯥꯡꯈꯠꯂꯛꯂꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯔꯕꯤꯅ
ꯑꯣꯖꯥ ꯑꯩ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯤ ꯁꯤꯗꯤ ꯁꯤꯔꯣꯏꯀꯣ ꯑꯩꯁꯦ ꯃꯣꯍꯣꯟ ꯀꯔꯤꯁꯨ ꯍꯥꯏꯗꯤ ꯂꯥꯏ ꯇꯩꯅꯕꯗꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯣꯍꯣꯟꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯁꯟꯊꯣꯡꯒꯤ ꯀꯥꯆꯤꯟꯗ ꯑꯃꯨꯛ ꯈꯨꯔꯨꯝꯒꯗꯕ ꯂꯩꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯣꯍꯣꯟꯗꯣ ꯃꯅꯥꯇꯣꯟꯗꯒꯤ ꯇꯥꯔꯛꯂꯤꯕ ꯏ ꯑꯗꯣ ꯇꯩꯊꯣꯛꯏ ꯃꯇꯝ ꯑꯗꯨ ꯔꯕꯤꯅ ꯑꯣꯖꯥ ꯅꯥꯇꯣꯟꯗꯒꯤ ꯏꯒꯤ ꯇꯥꯔꯛꯂ ꯃꯥꯜꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯪꯅ ꯀꯣꯏꯂꯦꯡ ꯂꯦꯡꯕꯗꯒꯤ ꯑꯩꯅ ꯇꯥꯏꯅꯅꯕ ꯍꯣꯠꯅꯕꯗ ꯊꯣꯛꯂꯤꯕꯅꯤ ꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯂꯕꯁꯨ ꯅꯪꯕꯨꯗꯤ ꯀꯜꯂꯝꯒꯦ ꯈꯟꯗꯨꯅ ꯑꯩ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯣꯏꯔꯕꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯒꯗꯕꯅꯤ ꯑꯩꯅ ꯍꯟꯇꯛꯃꯨꯛꯀ ꯍꯥꯏꯔꯤ ꯍꯟꯇꯛꯃꯨꯛꯇꯤ ꯅꯉꯣꯟꯗ ꯌꯥꯝꯅ ꯈꯥꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥꯈꯣꯜ ꯈꯔ ꯐꯪꯂꯛꯄ ꯌꯥꯏ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯅꯪꯕꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯒꯨꯝꯕ ꯑꯃ ꯇꯧꯔꯛꯄ ꯌꯥꯏ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯋꯥꯈꯜ ꯆꯣꯏꯈꯤꯗꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯀꯥꯏꯅ ꯆꯠꯄ ꯍꯧꯔꯨꯔꯕ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯋꯥꯏꯗ ꯂꯣꯏꯔꯕꯅꯤ ꯈꯪꯉꯨ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯃꯣꯍꯣꯟꯅ ꯖꯒꯥ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯊꯦꯟꯕ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯄꯣꯠꯂꯝ ꯆꯩꯔꯝ ꯊꯥꯗꯣꯛꯄ ꯍꯧꯔꯛꯂꯤ ꯍꯟꯇꯛꯃꯨꯛꯇꯤ ꯔꯕꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯅꯨꯄꯥ ꯊꯧꯅꯥ ꯎꯠꯇꯨꯅ ꯀꯔꯤꯃꯠꯇ ꯆꯦꯟꯗꯕꯤꯗ ꯂꯩꯔꯒꯦ ꯈꯜꯂꯗꯨꯅ ꯈꯨꯇꯨꯝ ꯁꯤꯡꯗꯨꯅ ꯂꯦꯞꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯟꯇꯛꯃꯨꯛꯇꯤ ꯔꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯈꯣꯡꯒꯤ ꯈꯣꯡꯄꯥꯛꯂꯣꯝꯗꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯈꯣꯡꯅꯝ ꯐꯥꯎꯗꯨꯅ ꯊꯤꯟꯀꯠꯂꯛꯂꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯗ ꯔꯕꯤ ꯂꯥꯎꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯣꯍꯣꯟꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯔꯤꯃꯠꯇ ꯃꯍꯥꯛ ꯂꯦꯡꯗꯕꯤꯗ ꯅꯥꯒꯤꯈꯩ ꯅꯥꯖꯔꯁꯅꯨ ꯑꯩꯒꯤ ꯏꯃꯨꯡ ꯑꯩꯒꯤ ꯏꯁꯥ ꯑꯃꯗꯤ ꯑꯣꯖꯥ ꯑꯃꯥꯏꯕꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯔꯕꯤꯗꯣ ꯃꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯕꯤꯅ ꯃꯈꯥ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤ ꯑꯃ ꯐꯥꯎꯗꯣꯔꯛꯂꯤ ꯃꯇꯝꯁꯦ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ ꯃꯉꯣꯟꯗ ꯀꯨꯏꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯤ ꯃꯍꯥꯛ ꯃꯣꯍꯣꯟꯅ ꯇꯧꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯑꯁꯨꯝ ꯅꯥꯜꯂꯛꯄꯒꯨꯝ ꯇꯧꯔꯤ ꯔꯕꯤ ꯀꯔꯤꯁꯨ ꯍꯥꯏꯗꯤ ꯑꯗꯨꯕु ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯉꯁꯥꯏ ꯊꯤꯜꯂꯛꯈꯤꯕ ꯑꯗꯣ ꯑꯃꯨꯛ ꯇꯞꯅ ꯃꯈꯥꯗ ꯁꯠꯊꯈꯤꯕꯒꯨꯝꯅ ꯆꯩꯅꯥꯈꯣꯜ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯥꯅ ꯐꯥꯎꯔꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯔꯕꯤꯒꯤ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥ ꯃꯆꯥꯅꯨꯄꯤ ꯊꯥꯏꯕꯦꯝꯃ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯖꯦꯀꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯏꯃꯨꯡ ꯑꯗꯨꯗ ꯉꯔꯪ ꯉꯔꯪ ꯈꯟꯅꯕ ꯆꯩꯅꯕ ꯑꯃꯗꯤ ꯀꯣꯜ ꯂꯤꯛ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯔꯤ ꯔꯕꯤ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯂꯥꯟꯖꯦꯟꯅꯔꯛꯄꯒꯤ ꯃꯁꯥꯗ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯊꯛꯀꯠꯈꯤꯕꯒꯤ ꯀꯔꯤꯒꯨꯝꯕ ꯑꯐꯤꯡ ꯑꯐꯥꯏ ꯑꯃ ꯂꯩꯖꯕꯒ ꯑꯗꯨꯝꯅ ꯏꯃꯨꯡꯗ ꯉꯔꯪ ꯉꯔꯪ ꯂꯥꯎꯅꯔꯛꯄ ꯀꯣꯜ ꯂꯤꯛ ꯂꯪꯈꯥꯏꯕ ꯃꯌꯥꯝ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯩꯗꯧꯅꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯔꯕꯤ ꯍꯟꯇꯛꯃꯨꯛ ꯃꯣꯍꯣꯟꯅ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯈꯪꯕꯅꯤꯅ ꯃꯍꯥꯛ ꯆꯠꯇ꯭ꯔꯦ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯂꯁꯅꯨ ꯇꯧꯔꯤꯕꯁꯤꯡ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯒ ꯇꯥꯍꯜꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯛꯇꯃꯛ ꯐꯥꯎꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯗꯨꯅ ꯐꯥꯖꯤꯟꯖꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯏꯕꯨꯡꯉꯣ ꯅꯪ ꯍꯟꯇꯛꯃꯨꯛꯇꯤ ꯈꯥꯡꯕ ꯈꯔ ꯀꯜꯂꯦꯅ ꯐꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯅꯪꯅ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯁꯠ ꯁꯠ ꯂꯣꯏꯁꯤꯟꯕ ꯌꯥꯕꯅꯤ ꯂꯥꯎ ꯅꯥꯀꯜ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯂꯥꯎꯁꯦ ꯑꯁꯨꯝꯅ ꯀꯧꯕ꯭ꯔꯨ ꯃꯩꯔꯝ ꯑꯗꯨꯗ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯔꯛꯄꯗ ꯃꯣꯍꯣꯟꯅ ꯍꯟꯇꯛꯃꯨꯛꯇꯤ ꯅꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯅꯦꯅꯥ ꯇꯥꯅ ꯑꯗꯨꯃꯛ ꯐꯝꯃꯨ ꯂꯥꯏ ꯂꯣꯏꯁꯤꯜꯂꯖꯕꯅꯤꯀꯣ ꯑꯁꯨꯝꯅ ꯃꯣꯍꯣꯟꯅ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯈꯨꯔꯨꯝꯗꯨꯅ ꯇꯥꯏꯅꯔꯤ ꯂꯥꯏ ꯇꯥꯏꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎ ꯁꯤꯗꯒꯤꯗꯤ ꯀꯔꯤꯝꯇ ꯇꯧꯔꯛꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯔꯕꯤ ꯑꯃꯗꯤ ꯃꯣꯍꯣꯟ ꯄꯔꯞ ꯂꯥꯛꯂꯤ ꯌꯨꯝ ꯌꯧꯔꯕꯗ ꯏꯃꯨꯡꯗꯒꯤ ꯄꯨꯔꯅꯤꯃꯥ ꯊꯥꯏꯕꯦꯝꯃ ꯑꯃꯗꯤ ꯖꯦꯀꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯣꯍꯣꯟꯗꯤ ꯈꯪꯉꯤ ꯃꯈꯣꯏꯅ ꯇꯧꯔꯝꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯗꯤ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏ ꯄꯨꯔꯅꯤꯃꯥ ꯊꯥꯏꯕꯦꯝꯃ ꯑꯃꯗꯤ ꯖꯦꯀꯤ ꯃꯈꯣꯏ ꯑꯍꯨꯝꯗ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯅꯈꯣꯏꯅ ꯉꯁꯥꯏ ꯂꯥꯎꯅꯈ꯭ꯔꯤꯕ ꯀꯣꯜꯂꯤꯛ ꯂꯪꯈꯥꯏꯈ꯭ꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯑꯩꯈꯣꯏꯗꯤ ꯂꯥꯎꯅ ꯈꯣꯡꯅꯕ ꯀꯣꯜꯂꯤꯛ ꯆꯪꯈꯥꯏꯕ ꯀꯔꯤꯝꯇꯁꯨ ꯇꯧꯗꯅ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯤ ꯑꯃꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯩ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯃꯄꯥꯟꯗ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯃꯣꯍꯣꯟꯁꯨ ꯍꯥꯠꯂꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯣꯏꯕ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯆꯦꯟꯅꯩ ꯃꯗꯨꯒꯤ ꯃꯈꯣꯜ ꯏꯃꯨꯡꯗꯒꯤ ꯇꯥꯏ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯝꯕꯗꯨꯗ ꯑꯩꯈꯣꯏ ꯊꯣꯡꯁꯨ ꯍꯥꯡꯗꯣꯛꯇꯦ ꯃꯄꯥꯟꯗꯁꯨ ꯊꯣꯛꯇ꯭ꯔꯤ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯤꯄꯥꯏ ꯊꯕꯥꯏꯔꯨꯔꯕꯅꯤ
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯃꯤꯅ ꯊꯨꯒꯥꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛꯇꯕꯨ ꯃꯌꯥꯝ ꯄꯥꯏꯗꯅ ꯅꯤꯛꯄꯗꯒꯤ ꯌꯨꯝꯁꯦ ꯅꯤꯡꯈꯥꯏꯕꯗꯨꯒꯨꯝ ꯅꯤꯛꯄꯅꯤ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯨꯝ ꯐꯥꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯍꯨꯃꯥꯡ ꯀꯥꯔꯦ ꯄꯥꯈꯠꯃꯟꯈꯤꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯥ ꯑꯁꯤ ꯅꯤꯛꯂꯤꯕ ꯑꯁꯤꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯕꯤꯅ ꯐꯔꯦ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯗ ꯃꯤꯠꯇ ꯎꯍꯟꯕ ꯑꯃꯗꯤ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯥꯍꯨꯝ ꯀꯌꯥ ꯑꯃ ꯄꯤꯔꯛꯂꯤꯕꯅꯤ ꯆꯥꯛ ꯏꯁꯤꯡ ꯑꯗꯨꯝ ꯊꯣꯡꯇꯣꯛꯂꯨꯔꯣ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯉꯁꯤ ꯂꯩꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯄ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯑꯃꯥꯏꯕ ꯃꯣꯍꯣꯟꯗꯤ ꯖꯦꯀꯤꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯀꯤꯅ ꯑꯃꯥꯏꯕ ꯃꯣꯍꯣꯟꯗ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯑꯁꯦꯡꯕꯒꯤ ꯂꯥꯏ ꯐꯠꯇꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯖꯦꯀꯤꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯍꯥꯏ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕꯅꯤ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏ ꯍꯥꯏꯔꯤꯕꯅꯤ ꯂꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯈꯗ ꯑꯩꯈꯣꯏꯒꯤ ꯂꯨꯈꯨꯝꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯔꯤꯕꯅꯤꯀꯣ ꯋꯥꯐꯝ ꯑꯗꯨꯗ ꯖꯦꯀꯤꯅ ꯑꯗꯨꯗꯤ ꯏꯄꯨ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤ ꯎꯗ꯭ꯔꯤꯕꯅꯣ ꯃꯈꯣꯏꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯦꯜꯒꯤ ꯇꯥꯏꯞꯇ ꯅꯨꯡꯁꯤꯠꯀꯤ ꯃꯑꯣꯡꯗ ꯍꯦꯛꯇꯃꯛ ꯃꯥꯡꯕ ꯉꯝꯕ꯭ꯔꯥ ꯎꯍꯟꯗꯕꯁꯨ ꯉꯝꯕ꯭ꯔꯥ ꯃꯣꯍꯣꯟꯅ ꯅꯣꯛꯂꯒ ꯁꯦ ꯂꯥꯏ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯅ ꯂꯩꯈꯤꯕꯅ ꯑꯩꯈꯣꯏꯅ ꯃꯣꯏꯁꯤ ꯎꯕ ꯐꯪꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯛꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯃꯅꯨꯡꯗ ꯌꯥꯎꯔꯒ ꯂꯩꯈꯤꯕꯅ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯂꯥꯞꯅ ꯂꯩꯈꯤꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯃꯨꯛꯁꯨ ꯅꯛꯂꯛꯀꯅꯤ ꯅꯪꯒꯤ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯨꯅ ꯅꯪ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯅꯪꯒꯤ ꯅꯁꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤꯀꯣ ꯍꯣꯏ ꯏꯄꯨ ꯑꯗꯨ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯝꯅꯔꯤꯕꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕ꯭ꯔꯥ ꯂꯥꯏ ꯍꯥꯏꯗꯅꯁꯨ ꯐꯠꯇꯕ ꯑꯐꯕ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗꯨꯗ ꯖꯦꯀꯤꯗꯣ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯨꯝꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯔꯕꯤꯕꯨꯗꯤ ꯇꯨꯝꯍꯟꯗ꯭ꯔꯤ ꯃꯣꯍꯣꯟꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯔꯕꯤ ꯏꯕꯨꯡꯉꯣ ꯔꯕꯤ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯃꯣꯍꯣꯟꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯔꯕꯤ ꯐꯨ ꯍꯧꯒꯠꯂꯛꯏ ꯑꯣꯖꯥ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯂꯥꯎꯔꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯌꯣꯄꯥꯛ ꯑꯃꯇꯪ ꯄꯥꯏꯔꯛꯎ ꯑꯁꯨꯝꯅ ꯔꯕꯤꯗ ꯍꯥꯏꯔꯛꯄꯗꯒꯤ ꯔꯕꯤꯅ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯃꯣꯍꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯃꯣꯍꯣꯟꯅ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯅ ꯃꯣꯍꯣꯜꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯁꯦ ꯏꯕꯨꯡꯉꯣ ꯁꯤꯒꯤ ꯖꯒꯥꯁꯤ ꯑꯃꯨꯛꯇꯪ ꯇꯧꯈꯥꯏꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯁꯥꯏ ꯃꯣꯍꯣꯟꯅ ꯆꯣꯠ ꯂꯥꯎꯏ ꯍꯥꯏꯈꯤꯕ ꯖꯒꯥꯗꯣ ꯔꯕꯤꯕꯨ ꯇꯧꯊꯣꯛꯍꯜꯂꯤ ꯂꯩꯋꯥ ꯇꯤꯜꯋꯥ ꯃꯌꯥꯝ ꯑꯃ ꯁꯨꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯅꯤ ꯃꯣꯍꯣꯟꯅ ꯑꯗꯨꯝꯅ ꯇꯧꯊꯣꯔꯛꯄꯗ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯃꯣꯍꯣꯟꯅ ꯋꯥꯔꯤ ꯂꯤꯈꯤꯕꯗ ꯌꯥꯎꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯨꯝꯂꯝꯕ ꯆꯐꯨ ꯑꯃ ꯊꯦꯡꯅꯔꯤ ꯆꯐꯨ ꯑꯗꯨ ꯎꯔꯨꯕꯗ ꯔꯕꯤꯗꯤ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯃꯣꯍꯣꯟꯅ ꯂꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯐꯨ ꯑꯗꯣ ꯇꯞꯅ ꯊꯥꯡꯒꯠꯂꯛꯂꯦ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯣꯍꯣꯟꯅ ꯌꯦꯡꯉꯤ ꯃꯐꯝ ꯑꯗꯨꯗ ꯁꯝ ꯆꯕꯨꯜ ꯑꯃ ꯑꯃꯗꯤ ꯁꯔꯨ ꯁꯔꯥꯡ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯝꯂꯤ ꯑꯃꯨꯕ ꯑꯉꯧꯕ ꯂꯪ ꯀꯌా ꯑꯃꯁꯨ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯎꯔꯕꯗ ꯃꯣꯍꯣꯟꯅ ꯃꯁꯤꯒꯤ ꯆꯐꯨ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯍꯤ ꯃꯌꯥꯏ ꯀꯟꯕ ꯂꯥꯏ ꯇꯤꯟꯅ ꯌꯥꯝꯅ ꯄꯥꯝꯕ ꯄꯣꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯁꯤꯡꯁꯤ ꯃꯐꯝ ꯑꯁꯤꯗ ꯅꯩꯔꯒ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯆꯤꯡꯅꯔꯝꯕꯗꯨ ꯆꯨꯝꯂꯦꯗꯅ ꯏꯕꯨꯡꯉꯣ ꯃꯣꯍꯣꯟ ꯂꯥꯎ ꯃꯁꯤ ꯇꯨꯔꯦꯟꯗ ꯊꯥꯗꯈ꯭ꯔꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯣꯍꯣꯟꯅ ꯆꯐꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜꯂꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯜꯂꯒ ꯆꯐꯨ ꯑꯗꯣ ꯏꯔꯣꯟꯅꯨꯡꯗ ꯊꯥꯗꯈꯤ ꯃꯁꯤꯗꯒꯤꯗꯤ ꯆꯐꯨ ꯑꯗꯣ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈ꯭ꯔꯒ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯏꯔꯦꯜ ꯇꯝꯅ ꯆꯠꯈꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯕꯗ ꯃꯣꯍꯣꯟꯅ ꯂꯥꯎ ꯔꯕꯤ ꯏꯃꯨꯡꯗ ꯇꯨꯝꯃꯨꯔꯕꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯕꯤꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯣꯍꯣꯟꯁꯨ ꯇꯨꯝꯊꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯣꯍꯣꯟꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯝ ꯌꯥꯠꯄ ꯌꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯉꯥꯡ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯌꯥꯎꯕ ꯌꯥꯏ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯄꯔꯦꯡ ꯁꯥꯅ ꯊꯥꯔꯣ ꯁꯝꯕꯜꯁꯨ ꯌꯨꯡꯁꯜꯂꯨ
ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯝꯕꯜꯂꯩ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕꯗꯣ ꯃꯁꯥ ꯊꯥꯗꯣꯛꯂꯤ ꯑꯗꯨꯒ ꯃꯁꯥꯁꯤꯡ ꯑꯗꯨ ꯁꯦꯝꯗꯨꯅ ꯄꯔꯦꯡ ꯁꯥꯅ ꯌꯨꯡꯂꯤ ꯑꯗꯨꯒ ꯔꯕꯤꯅꯁꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯋꯥ ꯈꯔ ꯍꯥꯏꯅꯗꯨꯅ ꯌꯥꯜꯂꯨꯔꯒ ꯁꯝꯕꯜ ꯊꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯒꯤ ꯂꯥꯏꯔꯝ ꯌꯥꯠꯇꯨꯅ ꯊꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯁꯨ ꯃꯣꯍꯣꯟꯅ ꯆꯥꯛꯂꯣꯡ ꯀꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤ ꯆꯥꯛꯂꯣꯡ ꯀꯠꯄꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯝꯇ ꯇꯧꯔꯛꯂꯔꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯕ ꯀꯤꯅꯔꯤꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯍꯧꯖꯤꯛꯇꯤ ꯂꯥꯏꯒꯤ ꯂꯥꯏꯔꯝ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯍꯜ ꯃꯌꯥꯝ ꯑꯃ ꯆꯥꯛ ꯀꯧꯔꯤꯕꯗꯨꯅꯁꯨ ꯃꯈꯣꯏꯗ ꯕꯣꯔ ꯄꯤꯕꯤꯔꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯥꯏꯒꯤ ꯂꯥꯏꯔꯝꯁꯨ ꯐꯥꯠꯂꯤ ꯃꯔꯝ ꯑꯁꯤꯅ ꯔꯕꯤꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤ ꯑꯃꯥꯏꯕ ꯃꯣꯍꯣꯟꯁꯨ ꯔꯕꯤꯅ ꯃꯇꯤꯛ ꯆꯥꯕ ꯗꯈꯤꯅꯥ ꯈꯔ ꯉꯝꯖꯕ ꯀꯠꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯔꯕꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯌꯥꯏꯐ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯤ ꯇꯧꯕꯇꯕꯨ ꯔꯕꯤꯗ ꯍꯤꯡꯈꯣꯜ ꯌꯣꯟꯊꯣꯛꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯔꯕꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯒꯤ ꯍꯤꯡꯈꯣꯜ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯀꯂꯛꯄꯗꯤ ꯐꯥꯎꯈꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯂꯥꯏꯔꯝꯗ ꯌꯨꯝ ꯁꯥꯔꯨꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯁꯣꯏ ꯑꯔꯥꯟꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ